Council of Higher Secondary Education Manipur Cohsem na loba sayesi class 12 ki higher secondary examination nisingni kuntaruk ngasidagi hokrai pamnaba thodok sing thoktana ningtin exam pangthokrai science arts amadi commerce stream singe apunma Maheiroi lising kunthra mathoi ga samanga kuntrana examination center samaga taratareta parikhyasi gi damak saruk yari masi manungda arts stream gi Maheiroi masingna lising taret ka satruk maripudra taret ni science stream gi oina Maheiroi lising kunhumdoi ga samaga niputaruk aduga commerce stream gina Maheiroi satruka marifutaret yauri apunba exam center samaga taratareta asigi manungda singda center kunthra mapan amasung tampaktana center humbudra nipa ne exam ayuk pung tara dagi haurga nungthil pung ama phawa pangthokki ngasi examination asigi ahuba numita SKTV na Imphal manungda leiba TZ Higher Secondary School Johnston Higher Secondary School Ibotonsana Girls Higher Secondary School da satuna fibam yengsilubada Maheiroi sing mama ampa amadi guardian sing na examination center sing da matam sana lakpa thenaraki ngasi examination asigi ahanba English subject thokpa numita Maheiroi sing na English sing na exam thaba thenaraki TZ Higher Secondary School da sangduna yenglubada examination center asigi officer in charge oina su leiriba school asigi principal Vinita Elangbam na hai examination center ama oiriba TZ Higher Secondary School asida lengaki school mari dagi apunma Maheiroi samriga nifuna exam thari exam asi niyom sumna amade ingna singna pangthona bahona bada mari leinaba khudimangna angaba mateng pangbiu haiki Maheiroi singasu examination asigi damak makoina ayuk nungthil khaktana lairik padon hona kiba khudimak sanging asida saruk yaduna tungi punsida mai pakpa lambi ama semada mateng oirasanu haiki Council gi oina examination asigi damak piriba sana kanon sing se nangaktuna satnaba mahaki maikedigisu examination center khudimakta tariba mari leinaba singasu appeal tauki ngasi ahuba numita free and fair oiba examination ama pangthona bugi pandamda council gi flying squad singna tongan ba examination center singda koina satuna yengsinki Maheiroi singi mama mapa guardian singi maike degi su apong kya phongdong naraki ngasi degi hokiba class 12 ki higher secondary school examination lisingani kuntaruk asi march tang kun fawba sathagani Pangthokli parikha examination ki process te involved to biriba negi stakeholders pupna magna kuina thawai hachang yauna koi thariba parikha biriba ngang sing asigi khallaga swengam yaudana parikha se smoothly chathakinaba hotnamina sena su haicheningi mayamda satra satri sing da su makoi na prepare tawjarakhiba para sing du phajana recall tawraga examination hall sida with sincerity moina khangbadu phajani thoktana magi life ki hayeng tung gi punsi sembada aseng bathabak tawba tigiti sincere oiba citizen amam oirakpada performance tuna mating pangna ba ai adu su haijaningi ngasi horiba exam 12 ke exam sida aigi chhatra singje loina ba mai pa ko erasanu number su yamna phangna sanu loina na ina appeal tawningbadi chhatra singse yam confidence laina Puksian Chengna without any unfair means Sinadana Niom Sumna Paika Tabiu, Sima Hajaning, Aroi Badaina, Stasim Pung Putimata, Tangdu like that and a Layrava, Manipur, Stase, Hitang Mara in Taptara Madam the exam Tauribasida, Pung Putimana, full cooperation Pibiduna, Paikaze, Niom Sumna, Ingna Sumna, Yakai Tingaiva, Ayatapam Latana, Pangthokli, Sharuk Yabu, Yamina, Si Hajeri.